ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯄꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯏꯃꯨꯡꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯀꯩꯒꯤ ꯒꯥꯔꯤ ꯑꯆꯧꯕꯅꯣ? ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯗꯅ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯗꯣꯔꯤꯅꯣ? ꯅꯌꯥꯝꯕꯒ ꯅꯪꯅ ꯊꯧꯃꯤꯟꯅꯧ ꯍꯥꯏꯗꯅ ꯂꯩꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤꯁꯨ ꯅꯪꯇꯅ ꯁꯨꯝ ꯊꯧꯕꯗ ꯒꯥꯔꯤ ꯑꯁꯤ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ꯫ ꯅꯁꯥꯅ ꯒꯥꯔꯤ ꯌꯥꯔꯛꯇ꯭ꯔꯀꯥꯟ ꯁꯦꯝꯕꯁꯨ ꯅꯠꯇꯦ, ꯅꯌꯥꯝꯕꯒ ꯑꯩꯒꯅ ꯁꯦꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯣꯛꯇꯕ ꯃꯇꯧ ꯇꯝꯒꯅꯨ꯫ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕꯒꯤ, ꯑꯗꯨꯅ ꯒꯥꯔꯤ ꯃꯆꯥꯁꯦ ꯑꯗꯨꯝ ꯊꯧ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯐꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯒꯁꯨ ꯏꯅꯥꯎꯅꯨꯄꯥꯅ ꯁꯨꯡꯇꯥ ꯇꯥꯔꯝꯗꯦ꯫ ꯑꯩꯅꯁꯨ ꯃꯥ ꯂꯩꯇ꯭ꯔꯤꯉꯩ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯏꯟꯁꯤꯜꯂꯤꯖꯥꯠꯅꯣ? ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯌꯨ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯤꯒꯤ ꯃꯔꯩꯁꯤꯒ ꯕꯕꯥ ꯑꯩꯁꯦ ꯇꯟꯕꯨ ꯇꯜꯂꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯂꯩꯔꯣꯏ ꯀꯩꯗꯧꯕꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯗꯣꯔꯤꯒꯦ? ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯏꯄꯥꯒ ꯑꯗꯨꯝ ꯉꯥꯡꯅꯒꯦ꯫ ꯃꯊꯤꯕꯣꯡ ꯆꯔꯥ ꯍꯦꯟꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯍꯥꯏꯗꯅ ꯕꯕꯥꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄ ꯃꯇꯝꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯃꯔꯤꯡꯖꯦꯟꯁꯨ ꯈꯔ ꯈꯥꯏ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇꯁꯨ ꯄꯣꯛꯏ, ꯑꯗꯨꯒ ꯂꯝꯇꯥ ꯊꯥꯡꯖ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯁꯨꯅꯤ ꯍꯥꯏ꯫ ꯃꯥꯅꯕꯨ ꯅꯤꯡꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯑꯩꯈꯣꯏꯗ ꯂꯩꯍꯟꯗꯣꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯁꯨ ꯒꯥꯔꯤ ꯂꯩꯕꯤꯗꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯕꯕꯥꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯝꯃꯒ ꯊꯣꯛꯈꯤꯕꯗꯨꯅ ꯄꯨꯡ ꯊꯦꯡꯉꯐꯥꯎ ꯌꯨꯝꯗ ꯍꯟꯖꯜꯂꯛꯇꯦ꯫ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯃꯁꯤ ꯀꯥ ꯑꯃ ꯍꯦꯟꯗꯣꯔꯤ, ꯃꯃꯥꯅ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯌꯨ ꯍꯥꯏꯔꯤꯁꯤ ꯅꯄꯥꯝꯗꯒꯤ ꯄꯩꯁꯥ ꯄꯨꯔꯒ ꯑꯃꯨꯛꯇ ꯂꯩꯈꯣꯗꯅ, ꯑꯩꯈꯣꯏꯗꯤ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯁꯥꯔꯩꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯏꯃꯥꯁꯨ ꯇꯝꯅ ꯇꯝꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯃ ꯇꯧꯔꯦ ꯑꯩꯉꯣꯟꯗ, ꯑꯃ ꯇꯧꯔꯦ ꯑꯩ꯫ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯥꯝꯁꯤꯕꯨ ꯀꯌꯥꯝ ꯄꯩꯁꯥ ꯄꯥꯏꯒꯦ? ꯍꯜꯂꯛꯅꯤꯡꯉꯒ ꯍꯜꯂꯛꯁꯅꯨ, ꯍꯜꯂꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯁꯅꯨ, ꯈꯔ ꯂꯩꯔꯒ ꯇꯜꯂꯒ ꯑꯗꯨꯝ ꯇꯣꯛꯆꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯒ ꯏꯃꯥꯒ ꯃꯔꯩꯁꯦ ꯁꯨꯝ ꯇꯧꯅꯔꯛꯇꯅ ꯈꯟꯅꯔꯛꯏ꯫ ꯑꯩꯁꯨ ꯆꯥꯛꯇꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯁꯤꯜꯂꯒ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯕꯕꯥ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯕꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯒ ꯄꯨꯟꯈꯤꯕ꯭ꯔꯥ ꯍꯪꯉꯨꯒꯦ꯫ ꯅꯕꯥꯅꯤꯁꯨ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯁꯨꯃꯥꯏꯅꯗ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯣ, ꯑꯩ ꯊꯣꯛꯑꯒ ꯌꯦꯡꯉꯨꯒꯦ꯫ ꯑꯁꯥꯏꯗ ꯃꯣꯏ ꯀꯥꯡꯕꯨ ꯈꯔ ꯂꯩꯕꯅꯤ, ꯂꯩꯖꯔꯝꯒꯅꯤ꯫ ꯑꯩ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯆꯥ ꯍꯦꯛ ꯇꯣꯛꯄꯒ ꯉꯥꯏꯍꯥꯛ ꯄꯥꯎꯐꯝꯗꯕꯤ ꯏꯅꯥꯎꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯕꯗꯨ ꯊꯤꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯝꯅꯤ ꯈꯪꯕ ꯃꯄꯥ ꯑꯗꯨꯗꯁꯨ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯒꯟꯖꯥ ꯊꯛꯏꯔꯁꯨ ꯈꯪꯗꯦ, ꯒꯟꯖꯥ ꯃꯅꯝꯁꯦ ꯋꯪ ꯋꯪ ꯑꯗꯥꯏꯗ ꯃꯣꯏꯁꯤ ꯂꯩꯔꯝꯃꯤ꯫ ꯑꯩ ꯂꯥꯛꯄ ꯎꯕꯗꯨꯗ ꯃꯈꯣꯏꯁꯦ ꯀꯩ ꯀꯩꯅꯣ ꯈꯔ ꯂꯣꯠꯁꯟꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯔꯣꯖꯔ ꯂꯥꯛꯑꯣ ꯕꯕꯥ ꯏꯃꯥ ꯈꯟꯅꯍꯧꯔꯦ, ꯅꯪ ꯊꯣꯛꯈꯤꯕꯗꯨꯗ ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯜꯂꯣꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯁꯦ ꯁꯨꯈꯨꯝ ꯈꯨꯝꯃꯛꯇꯦ꯫ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯅꯁꯨ ꯂꯥꯛꯑꯣꯅꯦ ꯆꯪꯉꯁꯦ, ꯍꯧꯖꯤꯛ ꯄꯨꯡ ꯌꯧꯔꯕꯅꯤ, ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯍꯥꯏꯗꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯀꯧꯕꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯆꯪꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯃꯥꯡ ꯊꯥꯔꯒ ꯒꯣꯡ ꯒꯣꯡ ꯆꯠꯈꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯃꯥꯡꯁꯤꯗ ꯄꯣꯂꯣꯏꯅꯕ ꯑꯁꯤꯕꯗꯣ ꯊꯥꯡꯇꯣꯛꯅꯔꯛꯏ꯫ ꯑꯩꯁꯨ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯇꯁꯦꯡꯅ ꯑꯩꯗꯤ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇ ꯃꯤ ꯄꯣꯂꯣꯏꯔꯝꯕ ꯊꯦꯡꯅꯕꯁꯤ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯏ꯫ ꯑꯗꯨꯒ ꯑꯁꯤꯕ ꯊꯥꯡꯇꯣꯔꯛꯄꯗꯁꯨ ꯊꯦꯡꯅꯕꯁꯤ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯍꯩꯅꯖꯗꯦ꯫ ꯉꯥꯏꯒꯩꯁꯦ ꯃꯇꯥꯏ ꯑꯃꯗ ꯊꯩꯖꯤꯜꯂꯒ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯀꯥꯟ ꯑꯩꯁꯦ ꯇꯞꯅ ꯇꯞꯅ ꯌꯨꯝꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯁꯨꯝ ꯑꯩꯁꯦ ꯁꯥꯡꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯜ ꯑꯗꯨꯗ ꯈꯣꯡꯅ ꯁꯨꯝ ꯆꯪꯉꯛꯄꯁꯤꯗ ꯑꯩꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯆꯠꯂꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯨꯡꯉꯛ ꯉꯛꯏ꯫ ꯀꯩꯅꯣꯅꯦ ꯃꯥꯗꯤ ꯉꯁꯥꯏꯅ ꯑꯩꯒꯤ ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯇꯨꯡꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤꯁꯤꯅ ꯀꯃꯥꯏꯅꯅꯣꯅꯦ? ꯔꯣꯖꯔ ꯅꯪꯕꯨ ꯉꯁꯥꯏ ꯑꯩꯒꯤ ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯕꯗꯥꯏꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯆꯠꯂꯤꯕ ꯏꯅꯥꯎꯅꯨꯄꯥꯗꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ꯫ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯂꯨꯞꯊꯔꯒ ꯑꯗꯨꯝ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯅ ꯀꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯑꯩꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯏꯅꯥꯎꯅꯨꯄꯥꯗꯨ ꯃꯥꯗꯤ ꯊꯣꯡꯒꯥꯟꯗ ꯐꯣꯟ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯏ꯫ ꯇꯨꯡ ꯑꯃꯨꯛ ꯑꯩꯁꯦ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯉꯁꯥꯏ ꯋꯥꯏ ꯑꯩꯒꯤ ꯇꯨꯡꯗ ꯆꯠꯍꯧꯕ ꯏꯅꯥꯎꯅꯨꯄꯥꯗꯨꯗꯤ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯃꯗꯨꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ, ꯑꯣ ꯉꯁꯤꯗꯤ ꯑꯩ ꯊꯦꯡꯅꯔꯨꯔꯦꯗꯅ, ꯉꯁꯥꯏ ꯑꯁꯤꯕ ꯄꯨꯊꯣꯔꯛꯈꯤꯕꯗꯣ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯦꯗꯅ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯄꯣꯛꯈꯤꯗꯅ ꯅꯅꯥꯎ ꯂꯥꯛꯑꯣ ꯑꯩ ꯀꯔꯤꯅꯣꯝꯃ ꯊꯦꯡꯅꯔꯛꯑꯦ,
ꯍꯧꯖꯤꯛ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯉꯣ ꯍꯥꯏꯔꯝꯃꯒ ꯑꯩꯁꯦ ꯌꯨꯝꯗ ꯄꯔꯞ ꯆꯦꯟꯁꯜꯂꯛꯏ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯩꯅ ꯄꯥꯈꯠꯅ ꯆꯦꯟꯁꯜꯂꯛꯄꯗꯨꯗ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯅꯥꯎꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯔꯕꯅꯤ, ꯑꯩ ꯃꯥ ꯊꯤꯕ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯤꯔꯝꯗꯣꯔꯦ꯫ ꯉꯁꯥꯏ ꯋꯥꯏ ꯑꯩꯅ ꯃꯥ ꯀꯧꯁꯜꯂꯨꯔꯒ ꯌꯨꯝꯗ ꯆꯪꯉꯛꯄꯗ ꯂꯝꯕꯦꯟꯗ ꯑꯁꯤꯕ ꯑꯃ ꯊꯥꯡꯇꯣꯔꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯃꯇꯥꯏ ꯑꯃꯗ ꯂꯩꯁꯜꯂꯒ ꯃꯣꯏ ꯆꯠꯈꯤꯕ ꯉꯥꯏꯕꯅꯤ ꯑꯩꯈꯣꯏ ꯔꯣꯖꯔꯗꯤ ꯃꯥꯗꯤ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯔꯛꯁꯦ ꯂꯥꯟꯊꯔꯛꯄꯗ ꯑꯩꯒꯤ ꯇꯨꯡꯗ ꯔꯣꯖꯔꯗꯤ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏꯅ ꯑꯩꯒꯤ ꯃꯥꯡꯗ ꯊꯥꯔꯒ ꯆꯠꯈ꯭ꯔꯕꯗꯣ ꯑꯩꯁꯨ ꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯑꯃꯨꯛ ꯃꯥꯗꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯝꯕ ꯃꯥꯒ ꯃꯥꯟꯅꯕꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨ ꯕꯕꯥ ꯏꯃꯥ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ? ꯂꯩꯈꯤꯗꯕ ꯌꯥꯎꯔꯤꯗꯨꯅ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯈꯤꯕꯗꯨꯅ ꯀꯔꯤꯅꯣ ꯍꯪꯉꯤ꯫ ꯕꯕꯥ ꯏꯃꯥꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯔꯤꯃꯠꯇ ꯑꯣꯏꯖꯔꯝꯃꯣꯏꯁꯦ ꯐꯅ ꯍꯦꯛ ꯈꯟꯇꯣꯛꯎ꯫ ꯑꯗꯨꯒ ꯈꯪꯗꯦꯅꯦ ꯀꯅꯥꯅꯣ ꯂꯩꯇꯕ ꯌꯥꯎꯏ ꯍꯥꯏꯔꯤꯁꯤꯅ? ꯑꯁꯥꯏ ꯃꯤ ꯌꯥꯎꯕ꯭ꯔꯣ ꯉꯁꯥꯏ ꯅꯪꯅ ꯊꯦꯡꯅꯔꯛꯈꯤꯕꯗꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯃꯃꯥꯡꯒꯤ ꯀꯀꯥ ꯕꯤꯔꯦꯟ ꯍꯣꯏꯁꯨ ꯌꯥꯎꯈꯤ꯫ ꯑꯗꯨ ꯕꯕꯥ ꯑꯩ ꯀꯤꯔꯦꯗ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯩꯗꯤ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯛꯏ꯫ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯅꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯗ꯭ꯔꯦ, ꯏꯃꯥꯅ ꯑꯣꯏꯅ ꯉꯥꯡꯉꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ? ꯅꯌꯥꯝꯕꯁꯦ ꯅꯪ ꯀꯧꯔꯨꯅꯤ ꯊꯣꯛꯈ꯭ꯔꯒ ꯃꯇꯨꯡꯗ ꯀꯔꯤꯅꯣꯃ ꯏꯟꯅꯔꯛꯑꯦ ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯑꯃ ꯃꯇꯦꯡ ꯄꯨꯛꯊꯣꯛꯇ ꯊꯣꯛꯆꯅꯨ꯫ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯉꯥꯡꯉꯝꯃꯤ꯫ ꯏꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯋꯥꯒ ꯑꯃꯇ ꯈꯨꯝꯕꯤꯔꯝꯕ ꯅꯠꯇꯦ, ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯏꯃꯥꯅꯁꯨ ꯆꯥꯛ ꯆꯥꯔꯨ ꯂꯥꯎ ꯀꯧꯔꯨꯔꯒꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯥꯗꯕꯤ ꯊꯣꯡ ꯂꯣꯟꯁꯜꯂꯒ ꯇꯨꯝꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯏꯅꯥꯎꯅꯨꯄꯥꯁꯦ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯆꯥꯛ ꯈꯔ ꯆꯥꯗ ꯌꯨꯝꯗ ꯈꯔ ꯍꯟꯖꯤꯜꯂꯛꯇ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯕꯕꯥꯅ ꯅꯣꯡꯃꯗꯤ ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯔꯤꯡꯆꯦꯟ ꯌꯥꯝꯅ ꯈꯥꯕꯅꯦ, ꯃꯥꯅ ꯅꯤꯡꯈ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕ? ꯃꯥꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯁꯤꯁꯨ ꯐꯅꯗꯤ ꯀꯨꯏꯁꯜꯂꯛꯑꯦ, ꯀꯔꯤꯕꯨ ꯆꯥꯔꯒ ꯂꯩꯔꯤꯅꯣꯁꯨ ꯈꯪꯗ꯭ꯔꯦ꯫ ꯅꯣꯏꯗꯤ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁꯨ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ꯫ ꯑꯗꯨ ꯒꯥꯔꯤ ꯑꯆꯧꯕ ꯍꯥꯏꯔꯤꯁꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒ ꯃꯃꯜꯕꯨ ꯃꯥꯟꯅꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯕꯅꯣ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ꯫ ꯑꯃꯅ ꯃꯆꯥꯅꯤ, ꯑꯃꯅ ꯑꯆꯧꯕ ꯏꯟꯖꯤꯟꯅꯤ, ꯃꯃꯜ ꯀꯔꯤꯁꯨ ꯃꯥꯟꯅꯔꯣꯏ꯫ ꯂꯥꯛ 3-4 ꯄꯥꯏꯗ꯭ꯔꯒꯗꯤ ꯃꯗꯨꯁꯨ ꯀꯌꯥ ꯐꯕ ꯐꯪꯉꯣꯏꯗꯣꯔꯤꯅꯤ꯫ ꯑꯗꯨ ꯀꯝꯗꯧꯁꯤꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯀꯩꯗꯧꯕꯒꯤ ꯃꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯗꯣꯔꯤꯒꯦ? ꯅꯣꯏꯁꯨ ꯃꯥꯅ ꯍꯥꯏꯔꯒꯗꯤ ꯇꯧꯒꯦꯗ ꯈꯜꯂꯕ ꯈꯪꯗꯦ꯫ ꯑꯩꯒꯤ ꯑꯣꯏꯕ ꯊꯕꯛꯄꯨ ꯅꯣꯏꯅ ꯃꯁꯤꯐꯥꯎ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯒꯦ? ꯂꯩꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛꯇꯨ ꯑꯁꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯅꯕꯅꯤ꯫ ꯄꯦꯜꯂꯦꯗꯀꯣ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯐꯪꯖꯔꯨꯕ ꯍꯥꯏꯕꯁꯤ ꯑꯩ ꯄꯥꯝꯃꯛꯇ꯭ꯔꯦ꯫ ꯈꯪꯗꯦ ꯃꯄꯥ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯆꯧꯕ ꯏꯕꯨꯡꯉꯣ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯎ꯫ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯉꯁꯤꯐꯥꯎ ꯏꯆꯥꯗꯤ ꯅꯅꯤꯡ ꯀꯌꯥ ꯊꯨꯡꯉꯛꯇ꯭ꯔꯕꯅꯤ꯫ ꯅꯅꯥꯎꯁꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯩꯕꯗꯒꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯏꯄꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯅꯥꯎꯁꯤꯒꯤ ꯄꯣꯠꯁꯛ ꯑꯃ ꯂꯩꯕ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯉꯥꯛꯇ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯏꯄꯥ ꯄꯨꯕ꯭ꯔꯥ ꯂꯪꯕ꯭ꯔꯥ ꯇꯧꯔꯒ ꯂꯩꯕꯤꯈ꯭ꯔꯒꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦ, ꯅꯃꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯃ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯅꯥ ꯑꯌꯦꯛ ꯑꯃ ꯌꯥꯎꯔꯛꯄꯗ ꯏꯆꯥ ꯑꯅꯤꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯄꯨꯈꯠꯇꯣꯔꯤꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯃꯥꯒ ꯑꯩꯈꯣꯏꯒ ꯁꯨꯝ ꯁꯤꯡꯅꯔꯒ ꯂꯩꯔꯒꯗꯤ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯁꯨꯝ ꯃꯊꯣꯡ ꯍꯨꯛꯆꯜꯂꯛꯑꯔꯣꯏ꯫ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅꯕꯨ ꯃꯥꯅ ꯇꯧꯈꯤꯅꯤ? ꯍꯌꯦꯡꯋꯥꯏ ꯆꯍꯤ ꯈꯔ ꯌꯥꯝꯃꯛꯄꯗ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯖꯈ꯭ꯔꯗꯕꯅꯤ꯫ ꯑꯗꯨꯅ ꯒꯥꯔꯤꯗꯣ ꯂꯩꯕꯤꯔꯁꯤ, ꯑꯩꯈꯣꯏ ꯄꯨꯟꯅꯁꯨ ꯇꯣꯡꯕ ꯌꯥꯕ ꯍꯥꯏꯔꯛꯏ꯫ ꯐꯅ ꯑꯗꯨꯝꯅ ꯕꯕꯥꯅ ꯑꯩ ꯊꯦꯝꯃꯒꯁꯨ ꯑꯩꯗꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯁꯨ ꯑꯩꯅ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯂꯨꯄꯥ ꯀꯌꯥ ꯇꯥꯕ ꯒꯥꯔꯤꯅꯣ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯂꯥꯛ 3.5 ꯇꯥꯕ ꯒꯥꯔꯤꯅꯤ, ꯑꯗꯨ ꯂꯥꯛ 3ꯗ ꯂꯧꯕ ꯌꯥꯅꯤ, ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯒꯥꯔꯤꯅꯤ, ꯒꯥꯔꯤ ꯌꯥꯝꯅ ꯐꯔꯤ, ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏꯗꯅ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯒꯥꯔꯤ ꯑꯆꯧꯕꯕꯨ ꯂꯥꯛ 3 ꯄꯤꯕꯅ ꯀꯌꯥꯝ ꯐꯗꯣꯔꯤꯒꯦ? ꯕꯕꯥꯅ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯂꯩꯕꯤꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯏꯕꯣ, ꯅꯪꯒꯤ ꯁꯨꯝ ꯍꯣꯠꯅꯔꯤꯉꯩ ꯑꯩꯗꯤ ꯑꯁꯣꯝꯗ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯍꯤꯡꯍꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯃꯗꯨꯗ ꯃꯥꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯕꯕꯥꯒ ꯃꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯅꯥꯎꯅꯨꯄꯥꯗ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯒꯥꯔꯤꯗꯨꯕꯨ ꯀꯌꯥꯝ ꯇꯥꯡꯕ ꯒꯥꯔꯤꯅꯣ, ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯂꯩꯇꯦ, ꯂꯨꯄꯥ ꯂꯥꯛ 2 ꯄꯤꯔꯛꯑꯒꯦ, ꯑꯗꯨꯅ ꯌꯥꯅꯕ ꯁꯤꯜꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯕꯕꯥ ꯂꯥꯛꯑꯅꯤꯅ ꯒꯥꯔꯤ ꯑꯆꯧꯕ ꯐꯪꯗꯦ, ꯗꯗꯥꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯂꯥꯛ 3 ꯄꯤꯔꯛꯎ, ꯁꯤꯐꯥꯎ ꯍꯣꯡꯃꯜꯂꯕꯅꯤ ꯑꯩ ꯑꯣꯏꯕꯒꯤ꯫ ꯏꯃꯥꯟꯅꯕꯒꯤ ꯒꯥꯔꯤꯅꯤ, ꯍꯧꯖꯤꯛ ꯋꯥꯛꯁꯣꯞꯇ ꯂꯩꯔꯤ,
ꯃꯈꯣꯏꯗꯤ ꯌꯣꯟꯈꯤꯅꯕ ꯃꯤ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯑꯗꯨꯗ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯣ ꯍꯥꯏꯕꯗꯨꯗ ꯂꯧꯍꯧꯔꯒꯦ ꯇꯧꯕꯅꯤ ꯈꯨꯝꯃꯛꯏ ꯕꯕꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ ꯀꯔꯥꯏꯗꯒꯤ lupa 3,00,000 ꯏꯕꯨꯡꯉꯣ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨꯗꯤ ꯁꯨꯗꯦꯅꯦ ꯏꯄꯥꯗ ꯂꯩꯔꯤꯁꯤꯗꯤ lupa 2,00,000 ꯈꯛꯇꯅꯤ ꯁꯤꯅ ꯁꯤꯜꯂꯨ ꯅꯃꯥꯅꯕ ꯑꯣꯏꯔꯒꯗꯤ ꯈꯔ ꯂꯩꯔꯒ ꯍꯥꯞꯄꯛꯀꯦ ꯒꯥꯔꯤꯗꯨꯁꯨ ꯑꯗꯨꯝ ꯊꯧꯃꯤꯟꯅꯁꯦ ꯍꯥꯏꯌꯣ ꯑꯗꯨꯒ ꯑꯃꯅ ꯒꯥꯔꯤꯗꯣ ꯌꯥꯝꯅ ꯐꯔꯤꯁꯨ ꯍꯥꯏ ꯋꯥꯛꯁꯣꯞꯇꯅ ꯒꯥꯔꯤꯗꯣ ꯀꯩꯗꯧꯕꯒꯤ ꯊꯝꯃꯤꯕ ꯃꯌꯨꯝꯗ ꯊꯝꯒꯦꯗꯤ ꯂꯩꯇꯗꯅ ꯅꯠꯇ꯭ꯔꯒ ꯃꯤ ꯇꯧꯕ ꯒꯥꯔꯤꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯎꯕ ꯒꯥꯔꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯍꯪꯉꯝꯃꯤ ꯏꯅꯥꯎꯅꯨꯄꯥꯅ ꯑꯃꯨꯛ ꯕꯕꯥ ꯀꯔꯤꯃꯠꯇ ꯇꯧꯕ ꯒꯥꯔꯤ ꯅꯠꯇꯦꯃꯦ ꯌꯣꯜꯂꯝꯗꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯌꯥꯎꯕꯗꯨꯗ ꯁꯦꯝꯕꯒꯤ ꯋꯥꯛꯁꯣꯞꯇ ꯊꯝꯕꯅꯦ ꯕꯕꯥ ꯅꯪ ꯈꯪꯁꯨ ꯈꯪꯗꯅ ꯄꯨꯡꯍꯥꯡꯗ ꯉꯥꯡꯉꯤ 2,00,000ꯅ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯝꯃꯤ ꯕꯕꯥꯅ ꯑꯃꯨꯛ ꯑꯗꯨ ꯌꯧꯔꯒꯗꯤ ꯏꯄꯥꯁꯨ ꯉꯝꯃꯔꯣꯏ ꯁꯨꯝ ꯅꯪꯅ ꯇꯝꯃꯟꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯅꯃꯥꯒ ꯅꯌꯥꯝꯕꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯔꯒ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨ ꯐꯥꯎꯗꯦ ꯄꯨꯊꯣꯛꯄꯤꯒꯦ ꯈꯜꯂꯝꯕꯅꯤ ꯂꯩꯇꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨꯗꯤ ꯍꯥꯏꯔꯝꯃꯤ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯗꯤ ꯕꯕꯥ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯧꯔꯤꯕ ꯒꯥꯔꯤ ꯕꯥꯏꯛ ꯑꯁꯤ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯌꯣꯟꯈꯤꯕꯒꯤ ꯄꯩꯁꯥꯗꯨ ꯑꯗꯨꯒ ꯕꯕꯥꯅ ꯄꯤꯔꯛꯇꯣꯔꯤꯗꯨꯒ ꯑꯅꯤꯗꯨ ꯄꯨꯟꯁꯟꯅꯔꯒꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨ ꯁꯨꯔꯅꯤ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯅꯪꯅ ꯈꯜꯂꯤꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗꯀꯣ ꯌꯥꯔꯣꯏ ꯒꯥꯔꯤ ꯃꯆꯥꯁꯤ ꯌꯣꯟꯕ ꯅꯌꯥꯝꯕꯁꯨ ꯍꯦꯛ ꯊꯧꯖꯔꯤꯅꯤ ꯅꯌꯥꯝꯕ ꯁꯥꯎꯅꯕ ꯁꯤꯜꯂꯨꯅꯨ ꯏꯄꯥꯅ ꯍꯥꯏꯕ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝ ꯀꯣꯟꯅꯅꯕ ꯁꯤꯜꯂꯨ ꯋꯥꯜꯂꯒꯁꯨ ꯀꯣꯟꯅ ꯇꯞꯅ ꯄꯤꯔꯛꯀꯦ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯑꯗꯨꯝ ꯂꯣꯏꯁꯟꯅꯔꯝꯃꯤ ꯀꯣꯟꯅ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯄꯩꯁꯥꯗꯨꯗꯤ ꯌꯥꯝꯃꯤꯅꯦ lupa 3,00,000 ꯍꯥꯏꯔꯤ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯊꯧꯅꯔꯤꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯌꯣꯟꯊꯣꯛꯑꯒ ꯒꯥꯔꯤ ꯑꯆꯧꯕꯗꯨ ꯂꯩꯕꯗ ꯍꯥꯞꯈ꯭ꯔꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯣꯟꯅꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯅ ꯃꯥꯅ ꯂꯩꯗꯣꯔꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯋꯥꯛꯁꯣꯞꯇ ꯂꯩꯔꯤ ꯍꯥꯏ ꯃꯤ ꯇꯧꯕ ꯒꯥꯔꯤꯔꯁꯨ ꯈꯪꯗꯦ ꯑꯗꯨ ꯅꯪꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕꯣ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯑꯅꯨ ꯌꯣꯟꯅꯤꯡꯉꯒ ꯌꯣꯟꯖꯔꯁꯤꯅꯦ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯅꯥꯏ ꯃꯀꯣꯛꯅꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯥꯅ ꯌꯣꯟꯊꯣꯛꯑꯒ ꯄꯨꯟꯅ 3,00,000ꯒꯤ ꯁꯦꯟꯐꯝ ꯁꯥꯒꯠꯂꯒ ꯒꯥꯔꯤꯗꯣ ꯂꯧꯅꯕ ꯇꯧꯔꯝꯃꯤ ꯕꯕꯥꯅꯁꯨ ꯒꯥꯔꯤꯗꯣ ꯂꯧꯕ ꯆꯠꯄꯗ ꯕꯕꯥ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯆꯠꯃꯤꯟꯅꯧ ꯍꯥꯏꯕꯅꯦ ꯃꯗꯨꯗ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯥ ꯑꯗꯨꯝ ꯂꯩꯔꯒ ꯄꯨꯔꯛꯑꯒꯦ ꯍꯥꯏꯗꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯐꯥꯎ ꯎꯔꯛꯇ꯭ꯔꯤꯕ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯒꯥꯔꯤꯗꯣ ꯂꯩꯕ ꯆꯠꯂꯦ ꯍꯥꯏꯗꯅ ꯆꯠꯈꯤ ꯒꯥꯔꯤ ꯂꯩꯕ ꯆꯠꯈꯤꯕꯅ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯊꯦꯡꯉꯐꯥꯎ ꯌꯨꯝꯗ ꯍꯟꯖꯜꯂꯛꯇꯦ ꯐꯣꯟ ꯇꯧꯔꯒꯁꯨ ꯃꯣꯏꯁꯦ ꯑꯃꯠꯇ ꯄꯥꯏꯈꯠꯅꯔꯝꯗꯦ ꯃꯗꯨꯗ ꯕꯕꯥꯅꯤ ꯃꯁꯨ ꯊꯋꯥꯏ ꯋꯥꯔꯝꯃꯤ ꯒꯥꯔꯤ ꯂꯩꯅ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯄꯥꯈꯠꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯨ ꯆꯥꯛꯀ ꯆꯥꯗꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯊꯦꯡꯉꯐꯥꯎ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯀꯣꯟꯅ ꯎꯆꯤꯟꯅꯥꯆꯤꯟ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯖꯤꯜꯂꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯤ ꯍꯜꯂꯛꯑꯕ ꯃꯥꯜꯂꯤ ꯂꯥꯛꯑꯣ ꯅꯣꯏꯁꯨ ꯊꯣꯡꯅꯔꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯑꯝꯃꯤ ꯏꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯒꯥꯔꯤ ꯑꯆꯧꯕꯗꯨ ꯃꯃꯥꯟꯅꯕ ꯈꯣꯡꯃꯤꯠ ꯈꯣꯡꯇꯦꯛ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯒ ꯑꯃꯨꯛꯇꯕꯨ ꯀꯗꯥꯏꯗꯒꯤ ꯒꯥꯔꯤꯗꯣ ꯊꯧꯕ ꯇꯝꯃꯨꯔꯤꯅꯣꯁꯨ ꯈꯪꯗꯦ ꯃꯥꯅ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ ꯃꯥꯅ ꯄꯨꯔꯤꯕ ꯒꯥꯔꯤꯗꯨꯁꯨ ꯃꯑꯣꯡ ꯃꯥꯟꯗꯅ ꯑꯗꯨꯝ ꯒꯥꯔꯤꯗꯨ ꯐꯔꯤ ꯒꯥꯔꯤꯗꯨꯁꯨ ꯌꯥꯝꯅ ꯐꯔꯝꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯉꯝꯕꯗꯨ ꯈꯔꯗꯤ ꯏꯪꯊꯔꯝꯃꯤ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯒꯦ ꯒꯥꯔꯤꯗꯣ ꯂꯩꯔꯛꯑꯒꯗꯤ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯉꯛꯑꯝꯕ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯗꯨꯅꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯈꯨꯝꯃꯛꯏ ꯒꯥꯔꯤꯁꯦ ꯌꯥꯗꯕ ꯈꯔ ꯌꯥꯎꯗꯅ ꯋꯥꯛꯁꯣꯞꯇ ꯁꯦꯝꯕ ꯉꯥꯏꯔꯒ ꯒꯥꯔꯤꯁꯦ ꯄꯨꯔꯛꯄꯅꯤ ꯑꯗꯨꯗ ꯊꯦꯡꯈꯤꯕꯅꯤ ꯈꯨꯝꯃꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯀꯥꯡꯕꯨꯁꯦ ꯒꯟꯖꯥꯁꯤ ꯌꯥꯝꯅ ꯊꯛꯑꯕ ꯃꯥꯜꯂꯤ ꯒꯟꯖꯥ ꯃꯅꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯒꯥꯔꯤꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯃꯅꯝꯁꯦ ꯋꯪ ꯑꯩꯗꯤ ꯀꯣꯛꯄ ꯉꯥꯎꯈꯠꯂꯛꯇꯅ ꯃꯤꯠꯁꯤꯗ ꯃꯍꯥꯗꯦꯕ ꯐꯥꯎ ꯎꯔꯛꯏ ꯕꯕꯥ ꯏꯃꯥꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯌꯨꯝ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯒꯥꯔꯤ ꯑꯆꯧꯕꯒ ꯊꯧꯖꯜꯂꯛꯄꯗꯨꯗ ꯑꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒ ꯐꯝꯗꯅ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯩꯉꯣꯟꯗꯁꯨ ꯕꯕꯥꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣꯅꯦ ꯇꯣꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯪꯁꯨ ꯊꯧꯕ ꯇꯝꯁꯜꯂꯨ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯇꯣꯔꯕꯅꯤ ꯏꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗꯒ ꯅꯈꯣꯏꯅ ꯈꯔ ꯄꯨꯕꯤꯌꯨ ꯀꯥꯏꯅ ꯕꯕꯥꯁꯦ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯅ ꯄꯨꯅꯤ ꯅꯣꯏꯕꯨ ꯇꯣꯡꯕꯕꯨ ꯐꯪꯒꯗ꯭ꯔꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯧꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯣ ꯃꯌꯥꯝꯁꯦ ꯃꯔꯥꯡ ꯀꯩꯅꯣꯝꯗ ꯂꯩꯅꯔꯝꯃꯤ ꯆꯥꯛꯁꯨ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝ ꯊꯦꯡꯅ ꯆꯥꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯔꯛꯑꯝꯃꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯈꯥꯝꯃꯒ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗ ꯂꯣꯏꯕ ꯍꯨꯏ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯍꯨꯏ ꯑꯗꯨ ꯄꯨꯀꯞꯇ ꯀꯞꯄꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯔꯤꯅꯣꯅꯦ ꯑꯁꯤꯒꯤ ꯍꯨꯏꯁꯤꯅ ꯑꯃꯨꯛ ꯒꯥꯔꯤꯁꯤꯗ ꯌꯦꯡꯉꯒ ꯀꯞꯄꯤꯁꯤꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛꯐꯥꯎ ꯁꯨꯃꯥꯏꯅ ꯆꯥꯎꯕ ꯄꯣꯠꯁꯛ ꯑꯃꯇ
Sumang asida khamdabududha ngasi kak ubadudha kapibajani khallami. Aisu isagi oina mingsengumbasi upa yade. Mingsense hekta yengningi. Aduna garidugi manakta naksallaga garigi mingsel aduna aigi saktam mami tarido aisa sum yengaga leirami. Adumaina aisa leiringai ikhang khangawdana aigi tungda mi ama lepaga leibadawna mingsel aduda aina mami tarakpasi urami. Isada aidi swai laukidana tungsi talongna hek leithoga yengami. Maduda aigi tungdadi karimata leiramde. Adumaina tawrakpadagi asu kizadana imungda dum changai. Numitugi ahing pung thengakanda su garido thong hangtokkhibagi mawongda gamlongna makhol ama ina tarami. Aisu maduda khalibana igi nangnupadudi gyan khara tabaduda amuk numidang aduda gari thaudokturiboi nungdana phamungdagi aise phuklongna hawgalaga igi thongnaudu hangtoga mapanda yengami. Aduba gari dudi karisu tawdana leirammi. Aduga karigino khangde aisa garido sum muna yengsanba ngamamde. Gari manung aduda mi amaga sum phamaga leibagi mawongda wakhanda karino mai tawrami. Inaw na pawiramdabaduda iso thongnaudu lonsallaga magi kada tumibra haidana yengba changami. Maduda mati nungaina dum tummaga lei. Aiso garido purakpa numitu isada karigino khangde akiba ama sum poami. Daigi kada muk changaga isa himna wakhal ama sum tawrami. Karigino ngasi sa igi isada ki khangama dum tawrisi. Aduga ama sina puriba gari isiso mawong ami tawtawi. Asibu mi sikhiba gari wari bazaro. Asaidi tongkata bubukire. Karigino ina gari hek ubada sugyamna kirisi wakhallami. Adumaina wakhal tawringai amuka su gari adu thong hangtoga mi makum tharapaki mawongda makhol ama somuk tarei. Handakte iso thongnauto hangtodre. Wakhanda masidi mawong amani khanna aise kina dum tumsalami. Numitugi nong hengan baga inaw nupadudi garido thagdoaga karaida noma sakhinaba tawrami. Maduda babana mahabu khamami. Ibungo karaida none garido laite namukta khuram thokisi. Ngarang so marang karimata tahodre. Ngai ko garido pukhino hairami. Maduda inaw nupado so tabiba nati adung garido thagdoaga satki. Mahek satki baga babagi manakta iso sangsalami. Aduga babada baba mana puriba gari sibo karaida ni haige. Hoy mamangda budi mamana ba magi gari ni di hai. Adu gari se karino mo itawtawi ni hairami. Babana mo ibungo ay sukhangde. Adu kaidawrage gari sibo hairei. Aina mo baba hoy de ngarang se tungkrabani na tahuram maroy. Numidang pungthengakan gari se mi mana hangtokhibagi makwanam na tai. Aidi nasano pa tomba si manda na tungnaw hangtokhi yengo bani. Adu kanamata leiramde. Sumanira kumbani ay na makola do tari isi. Adu ay di gari si tuongbagi. Babano si tuonguno sige gari si mawong amani hairami. Babano mo ibungo kari suwera moida. Adu may na hayno pati kalima imana gari si puri ni. Sumnanggi wakan na weram gani. Adu maya kalagpaga ipaduk ang magkendala matawraga. Gari sa layong takwiram toki. Maya kidi a kalima imagi mandida. Puraga lay sa kwiram mugada bani. Lamsulap na ido kwede adu na madumadi ngamgada pamandi. Isam-sam na ipayom dadong kwiram birage hairei. Ay na mukhangdi baba gari sim. Ay di tongay nyo iso haibide hayno hairamaga. Ay so dum thorei. Numito so baba na gari do lay kwiram ge tawjabado. Mana nungan badagi tawdokibado na. Tianga po gari do pura kide. Numidang pung nipan tara do po gari do ka kay gayum da hanjala kide. Imagay ga di saklami haidana. Takum da sak samin narami. Maduda imana babada sum na hairami. Nangi lay kuramado hayengoy na kwiramone. Ado so kitang nga nahawgalaga. Ado na tragadi gari siga na sano pa siga. Uge pangaroy. Ayuk kara nga nahawga tragadi. Lao saksa sato ulao. Adum hanjara ka ni hairami. Baba na muksak sa ragadi lay kurambado nungay ti taubani. Asigi ang si kamay na taudori. Karay do naman na gari si pura ka kway taw-tawri sibo. Taong na kanana halisan o sibo hairami. Ay namuk tawag iwadi maraw na tawang mayam duga. Makoy masin kainar ka hanjaram ni. Kuidaroy baba tawag ipasaso nila ni. Noy nakhangda ba man gari masadi. Lupa yang kaya masama mana tawhan bayay. Ado gari asaw basi di lupa sangwagi na dragati yate. Nung ay duri imong si pumahiyama. Ado ay so hujik di kulis kaningay gari su laitre. Noy mayam changda na yon hok pikraba nina. Gari si so ay di taw su tawningte. Ado na babay manoy na igi cycle malay batare. Ay di ayok pumasani na cycle man di lay bibayay kaino. Ay second tawag ka kulis to kazaragya hayrami.
Maduda babasu wa amata ngangamde amado halakpa mapanda ngaiba thokhi. Imana soyongonda ibungo karigino nangdi gari se thawningdridi asi thawba tamsalo aduga nangsu gari se kolesta puba yadro naksum namanaba singi mamangda ulluso nupiga do hapa ga pune asumne imana ina sawbudu da themboi lakpoi haire maduda ina mo ima ya dugu madu talle nasanu pa asna leriba gari se mase kainombi tawri babada de ina haikrabani gari se numida muong ama tawi ngarang gari se hekle puga sumangda khamaga thamidana adudaisu chak topagi ngahak mapanda thorakpada songi hui pulise asisu gari asida olaga hui tuna pukakta kapi aduga ina gari sigi mingsel asida sum yengingai nupi mai gi tungda lepaga leiba dawna wi gari asida mami tari ine adusu masina su loidre ahinda gari se hong hang torpa makhon kai no yamna tai ayi nasanu pa asi mandana mapanda yengurabane adu kanamata leiramde aduna ne se gari se tongso tongningde thokso thongningde aigi wafam aduda imana mosumna khumai kaino nangna hari dubo sengba maki ngarang hingda dumaina tawrakprane nangna dumaina haijalaga imade ki bamadum poksalae aduna pana di kari haige nangna warido tambada hangai aina mo ima babano po kari bo hairune kari suwara mo aigi wakhana ne sine yare to se sigi wase ide gari se yumda leitabase masina hena phai gari se ubaga ide wakhanda kari no mai tawi haibaga tawbaga laaba male nasanu pa mantri se gari thawjalakpa ure ai hogale ima haidana idi sak toga mapandang hak thora ame babana so sak sadaba makai lai khuramgani haidana amado lakpa ngai ribani aduna inang nupa sak phajabado hek yorakpaga babana ibung okharai da chaluino nang hoje pung kya tare khangbra gari se na lai amukta khuram thoke haibana trok hairame aina mu baba karai da chalui haidu hangura nune sumnukti gi hangmandana ai phokta ni ngaktre asina chatpo kadai da oirune asumna ise gari du da haibet mune yengamaga aigi kada muksangai baba so gari do lai khuram thokna ba kari no kanna sellangi inang no ba so ekhalapage magi kada thong gamlong na khumjalaga adum tumina laiki adubu numittu di baba gi masad angakpa thawdo amaso thengnarame baba na gari du gi manakta mamang olaga lai khuram bagi mit usalaga paktharingai baba gi masada mi mana kanna ilakpadawna illakhi maduda baba sumaning halaga turame aduga mo phuklang na hugalakpada gari dugi manungda inai mayama mapaaga leibadawna ngaksang nganga leiba matawama baba su numittu da thengnarame idana baba su manungda prap chensalai aduga inang nupagi kagi thong adu gong thelame khong hangto haidana aiso tum tharurabani adumaina tawrakpadura kaidawrabasanu haidana hogalaga baba ki manakta sangame inang nupadu su thongdo pak hangtorakte imaso pakhatana kaidawrage haidana sensalai aina su baba da baba kaidawrage hangame maduda baba su wa mata ngangde masada ipa pakhatpadawna inang nupagi kagi thong adu ango haidana dong thilame miku baduda isu kariguma khara isada jingnarame baba su kari thingnara abajano gari sigi marum soidana oirambani haidana aiso wakhalama khallame kona thangde inang nupado magi thongdo tamna hangtorai aduga kaidawrake hangai maduda baba su magi kada gong changsanki imaga iga su changame aduga baba na inang nupada sumna hangi nangi gari se nang karai dagi purei madu sengna hairau natragadi gari se aina hujik maina tumna thadokhrani hairame baba gi wahi aduda ima so pakhat khidana kaino tumaina haiba hongnabro phaisu khangde phate su khangde maramde haide kaidawrai hairino hangame maduda baba se yamna saungne ibungo sengna hairo ipada nangi gari se karai dagi kamaina lerakpano gari se kaidawki akhoida sengna hairo hairame inang no pasu masada kesu thoksawa sadana magi thopama phejop jingkhalaga tummaga lei aisu maduda baba se saurani haidana roger kaino nang baba na hangaga tummaga lei dubo hogolo baba na hangise sengna khomo haidana aina mabu mukhawdo ame inang no padu su tumbodo hogalai aduga khoida sumna haire kaidawre hairino gari se aina haikhradudi imana bamana hana thoramba gari ni aduna maso gari ma sillage haidana yon thorakpani haire babana muk nangi namana ba haise karai waidagino madu ipada sengna hairau karai dagi namana badu hangame inang no pana mo asnoina khangwei lam yamna lapi haire babana muk yengmoi bungo ipa wa ma haige
Nanggi garisi mawong ama tawrene. Nayambanasu hairabani aduda ipadi, maduda thajarudre. Ado haujiwa ipana garisi mamangda. Lai puramingai ipada mi amana kanna ilakpadawna ilai. Ado gari manung asidasu accident thokibadawna. Ike ngakta gari manung sida leiba amagi. Piba mawong matawdawna tawrai. Asige garisi misi kiba gari ni. Aduna kadai gari sodo ipade pirau. Hayangdagi garisi thawba yararoi. Thawge hairagasu aina laitin phajana. Furam toktri phawge noi kanamata garisi. Thawba yaroi haidana babana garigi sodo. Numituda paisalami. Inaw nupasu wamata ngangde magi thopo tumthaki. Numito babai ma khoi humwari tanarami. Garisa maiba maibi tawruga layamukta khoiram thokse hainarami. Adumaina ngahwari sanaramaga tummase haidana. Babai ma khoi humse tumba sangnarappada. Gari dugi manungde mi makkapadawna. Angakpa khonjel ama tarami. Maduda kosu angakpa kiba mapokidana. Mapanda kina thoga yengubada. Gari manung aduda nupam ka nupi amaga. Tongaga leirambase akhona urami. Aduga akhoidasu namit kuptaba makai. Nupa aduga nupi aduga ni yengai. Kidana babai ma kosu manungda gong chensalami. Numitogi nonghe nganbaga babana maiba makauraga. Gari do yenghanbada maiba duna sumna haidai. Gari se mahumaya khara kalli. Miyenigi thawai su laukre mana. Adu masidi yonthokibana phai. Sumaina thamaga gari su pharoi. Noina thauraga su khudong thiba tani haidai. Babasu gari do leita wana magi damakta leibiruraga. Natei saramdabaduda mathwai nungai jaramde. Inaw nupa adusu aina phajana themaga. Gari do yonkro paisa khara hapaga. Anawwa ama muklai se hairami. Maduda inaw nupa adusu konadi tamna yare. Babada su aina phajana wari sarami. Gari do yonkrasi hainare nanaw su yare hairami. Babadi maduda khara thuna yonkro haidai. Dabudabu gari do khudakta yonbadi yadabanina. Matam kharadi mi thiba oina. Yumasida babana suodo paisalaga. Gari do kanamtana thawandana thammi. Matam adu pho inaw nupa se so piu takpada. Amuktabu awaba mani. Aduba numitudi babase lakaygi swarat ama satki. Imaga ingonda sumang yamna nungairamde. Nasanupa se mapan tholamgano. Gari suodoigi mopang makhada leibani. Noi senaw ama sina tumina lokthoaga. Gari do thawdokini haidana phajana sinarami. Babana hairambadu inaw nupa aduna tahurabajani. Babai hek chatkibaga suodo madi karaidagi lokthorakpano khangde. Imungdagi paraprak thoraga gari do thawdoga chatki. Imagayga su tanaba ngamhauramde. Aduna imagayga su baba halaga ngangani. Side kamdawni haidana pakhanarami. Haibaga tawbaga baba halaga gari leiramdabaduda. Imagayga si babana ngangbasi kaida hairuni. Dukandagi petrol phaw leiruraga. Babana gari do mai thani haidana. Inaw nupado halakpa ngairami. Aduba numito laibak thiba achauba thawdo ama thokhi. Aigi phonda lekaygi clubki mina inaw nupado. Gari duga kaiga makhoi pune accident thoe. Hojita police na phone tawrambani haidana. Mari angonda paw selakhi. Pakatana khochu khudakta hospital da chatpada. Gari duda tongwa makhoje phibam tada. Hospital da loina leinarami. Lakai macha su yauribani. Laibak thiba haigadra kari haigadabano khangde. Aduda makhoi mi taruk tongbaduda. Inaw nupaga mamanaba amaga makhoi ani khakta. Tingauraga taidi amata kanba ngamamde. Makhoi si angang su angang ngaktani. Inaw nupaga mamanaba amaga hingauri hairidusu. Phibam si yamna luba stage tani. Akoigi sumang matik amapok thadoomi magi layengbada. Adumaina gari do lairubada achawbata sami imung asida tarami. Aduga gari do sumana haidoktabani. Madi hanadagi khangabajani. Gari do tongaga koiba chatpa nuksinadaba. Nupa amaga nupi amaga su. Gari do accident thoga sikhiba oirami. Adumaina gari do police dagi lokthoga workshop amada maman pongna. Gari do dum yonthokre. Akhoi chuta sa chawba ma takraba matung adum hanagum. Akhoi mari adum punna leiri. Masini mayam ngasigi rian horror story. Mathangi wari thaglakpada mayam punamuk thengnarasi. Masigidi mayam dagi kainanaba bidai lawsat.